अहानबदा मरुपा तर्बुंग अवधि फगाक चाव इखाइदा कुकी खुलाई पाइबसिंगना लंदारख्रबा मदुंग हैरोंग ममांग सिंगरोमदा मसिंग यामनबा सिक्योरिटी फोर्स की कांगबु अमा थमजिनख्रे फगाक चाव इखाइ अमदि तर्बुंगदा चथखिबा अटैक का मरी लेनबा चथखिबा ऑपरेशन दा आईईडी तरातरुक यावना खुत्सु खुलाई कया फागत पंगमख्रे पांबैना लुचिंबा UNLF MPA की designated camp अमा साबिरगा थंबिरो खुंजासिंग असि मखोइनो ओइना ngakhallage haina tongan tongan ba CSO taruki apunba bithun kangbu amana appeal tawrakli सुपर पावर ओइना बहुतरिबा इंडियाना लमदम असigi इरांग नमथबा ngamdriba asi ikainingai ni haina फाउंडेशन फॉर रूरल अर्बन डेवलपमेंट की प्रेसिडेंट एल तोम्बना पेंडबा फोंगदोरक्ली अमदी इंग तपगी पाउजल पुदना दिल्ली दगी साइकिल थौदुना लाखिबा ट्रांसजेंडर सोशल एक्टिविस्ट मालेम थोंगाम असोय अंगाम यावदुना ngasi इम्फाल की कंगलादा थुंगलख्रे खुरुमजरी ISCOM न्यूज मीटिंग ताब्रे पुमनमकपु निसिता इरेंगमना तराम नोकचरी हौजिक म्यामदा पाउसनदोंना पिजरी थासिगी तांग तरा तरुकी नुमिदांगदा तोरबुंग अमदी फगाक चाव इखाइदा कुकी खुलाई पाइबसिंगना बॉम यावना अटैक चथरख्रबा तुंगदा ngasi थौबाल डिस्ट्रिक्ट की हैरोक ममांग चिंगदा para commando sing yauna security force ki masing yamlaba personal sing thomjinkhre social media da viral oirakhiba footage sing da hairo ki tongan tongan ba mafam sing da drone amadi helicopter paibagi saktam uba phangli thawong asi chumnagi military exercise amaga natraga akhanaba paw ama phangbadagi lalhauba singi mathakta jangsin khiba operation amara haiba adudi mari leinaba singi maikaidagi phongdorakpa leitri adum oinamag ngasigi operation aduda hairo ki tongan tongan ba mafam singda security force ki camper gari singsu uba phangki loinana hairo ki inamung chingkhongda military helicopter ama takhibaga loinana helicopter aduda yawrakhiba para commando singna inamung chinglomda jensen khibagi saktam amasu viral footage amada uba phangli Panbayabadi, hairo ki mamang ching haina khangnariba chingsang pareng asi lanthoktuna Myanmar tabayaba ching lambi amani hauzik phawbagi oinadi nongmai kapagi makhol natraga mifa mipunyawbagi paudi leitri Kuki khulai paiba singna torbung amadi Thangnabada leiba khun singda bom amadi nongmai kapsinduna landarakhraba matung security force ki kangbuna ngarang Churachandpur district ki manung chanba Kangwai area gi Lungdai Phai Leinom village junction manakta chathakhiba operation da kuki khulai paiba singna hundoklamba oigani haina thazaba ANFO pace type IED tarataruk phangbangam khibaga loinana IED sing adu bomb disposal squad ki kangbuna yengsilaba matung asoi angam yaudana pokhai hankhre hairi panbayabadi kuki sing landara khiba thodok adugi hek nonganbagi ayuk pung 8 dagi nungthil pung 3 fauba kuki khulai paiba sing aduna changjafam lauramba yai haina thazaba Jalen 5 village ki akoiba mafam singda pak sana operation chathakhibaga loinana kuki khulai paiba singna sizinaramba oigani haina thazaba Pompi gun taruk single barrel ama machine yamlaba tongan ba cartridge singsu phagat pangam khre hairi Taramapan suba Garwal rifle Indian Army amadi atay security force singapunduna chathokhiba operation aduda chingnaba mafam sing sanitize tawkhibaga loinana makhatana pamdaba thodok sing thoktana ba Jackson tharangsu laukhatle hairi Pambaina luchingba UNLF MPA gi designated camp ama sabiraga thambiro makoina oina khunja sing asi ngakhallage haina lengak ta appeal tarakre
Wafam asi MPCM anauba settlement MPF WMO Palem Ipomgi Thaumi Singna Punna Sinduna Pangthokiba Paugi Mifam Amada Ipomgi Vice President Khumanthem Chandramanina Fongdorakli MPCM anauba settlement MPF WMO Palem Ipomgi Thaumi Singna Punna Sinduna Major Khulda Leba Manipur Press Club ki Thangjing Holda Pangthokiba Paugi Mifam Amada Ipomgi Vice President Khumanthem Chandramanina Makataraduna Hai India government handak lanje naduna leiriba IDP singbu mayumda amuk hanjanaba khongthang ama paikhatlakliba si lup singi maikaidagi thagatpa fawi chatliba tha sigi manung channa masa masagi mayum hanjalhangani haibagi manung channa ikui kuidringaida fabak chaw ikaida IDP singna mayumda hanjin khraba matung thangnaba numitta cookie narco terrorist Singna akan bakhulai sizinaduna landarakpa asi lup singi maikaidagi condemn tawi tongan ba mafamda leiriba IDP singna mayumda hanjinba haibasi masagi right amani makhoina mayumda hanjinba lupki maikaidagi khaktanatana leibak miyamna angamba thodang lauduna mateng tawkigani yamna nungaitaba thodok amana nahan thokhiba irang aduga mari leinana lup sing asina Pabak Chow Ikaida Chatuna Kunza Singa Unaruba Matamda Security Ngakna Togdog Asi Tokliba PR Lengakna Miambu Ngakpa Ngamloidaba Oiragadi Pambaina Luchingba UNLF MPA gi Designated Came Amasa Biraga Thambiro Makoina Oina Ngakhalagi Haina Lengakta Apil Tawrakliba Wafam Asi Miam Amadi Lubsing Asina Sagatli Hairaduna Komthang Asi Athuba Matamda Laukatpiyu Amadi Thaudog adugi matangda CSO singi ima ibel singna mafam aduda ngaktuna leiriba taramapan suba GR da hangba matamda lamhen tu henba sing adu phaba hauragani thiba haurani hairiba asi ikai khangdagi kangkot pathokpadagi hairakpani haina laui haiki Loinana, Tampak Amadi Chingi Mafam Singda, combing operation Tauba Amadi, Kutlai Lokatpa Kaya Amataw Krabatungda, Hariba Taudo Asi, Toglakpa Asimak, Laibak Tibani. Maram Aduna, Atuba Matamda, Mafam Adugi Miyamna, Tamliba Wafam Adu, Tabak Oino Antokadabani Hainasu, Fongdoki. Manipur gi MLA humfu asina thauna lingza leitaba punsinaraga miyam gi oiba thabak paikhatpagi hainabi leitaba masa khaki wakhalda thabak tawbadagi lamdamasigi miyam awaba khudong chadaba kaya marum mayoknaribani popular government ama ngasi fawba semangam dribasi yamna ikai ningaini MLA sing pukchel tinana thabak tawde haibagi mayek senglaba khudamni haina Foundation for Rural Urban Development Manipur gi president L. Tombada Fongdorakli, MLA Humfu Asina, Ngayhaki wa Pangangangduna Oida Padaba, Mayam Haizinduna Lady. Center Langakna, Manipur Miyambu, Ushidpa, Natraga, Usitaba Haibasi, Lamdam Sigi MLA Singi, Moong Matauna, Lepkadabani. Langak Semlagani Haiduna, Delida Kayarak Chatlure, Aduga, Hozigna January Tara Marida, confirmed Tauragani Amukhairi. Masagi achumba arepa firep yauzadaba MLA sing nakhoigi damak praja ama oina ikaizaba fauri haina tombana pendaba fongdorakli Bihar da lengaki luchungbana pukchel sengna thabak tawbadagi amasung lengak paiminariba MLA singi damak phajaba maongda amata oina lepminaduna michang mikhai naidana thabak tawba maramna handaksu lisang sitna makhatana lengak pairiba asi aikhoina uba phangli Miyamgi Luchingba Singni Hairaga Atay Masakak Nungaina Bahotna Duna Miyamgi Tabak Taudana Michang Mikai Naina Tabak Taunarakpadagi Luchingba Singi Marakta Penaraktaba Ningdon Pomba Hengat Narakpadagi Lengak Asi Kang Khong Chairibani Luchingba Matik Chadabadagi Miyamna PR Mayoknari Superpower Oinaba Tabak Paikhatlakliba Indiana Chahi Ahum Suraklaba Piklaba Misingshu Yam Kidraba Manipurgi Iranga Sipauba Namthaba Ngamdribasi Ikainingaini. Sentarna Manipurgi issue Asida Lumna Laude, Taoide Haiba Takpani Haina, Tombana Fongdoki.
ꯑꯩꯈꯣꯏꯒꯤ MLA ꯁꯤꯡ ꯃꯊꯪꯒꯤ ꯏꯂꯦꯛꯁꯟ ꯑꯃꯨꯛꯁꯨ ꯊꯦꯡꯅꯈꯤꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯃꯤꯈꯜ ꯑꯃꯨꯛꯁꯨ ꯊꯦꯡꯅꯈꯤꯒꯦ ꯍꯥꯏꯕ ꯂꯩꯔꯕꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯂꯒ ꯊꯕꯛ ꯇꯧꯕꯤꯌꯨ ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯚꯣꯠ ꯂꯦꯞꯈꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯇꯧꯕꯤꯔꯒꯅꯨ ꯉꯁꯤꯒꯤ MLA ꯍꯨꯝꯐꯨ ꯑꯁꯤꯒꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯆꯍꯤ ꯑꯍꯨꯝꯂꯣꯝ ꯃꯣꯔꯦ ꯀꯥꯡꯄꯣꯛꯄꯤ ꯆꯨꯔꯆꯥꯟꯄꯨꯔꯅꯆꯤꯡꯕꯗ ꯐꯥꯎꯗꯨꯅ ꯆꯠꯄ ꯉꯝꯈꯤꯗꯦ ꯍꯥꯏꯕꯁꯤ ꯅꯨꯃꯤꯠ ꯊꯥꯅ ꯊꯣꯛꯂꯤꯕ ꯃꯈꯩ ꯄꯨꯋꯥꯔꯤꯒꯤ ꯂꯩꯃꯥꯏꯗ ꯃꯨꯠꯅꯥꯏꯗꯅ ꯂꯩꯍꯧꯔꯒꯅꯤ ꯍꯥꯏꯈꯤ PR ꯂꯩꯉꯥꯛ ꯂꯩꯔꯦ ꯃꯅꯤꯄꯨꯔ ꯁꯥꯟꯇꯤ ꯑꯣꯏꯔꯦ ꯍꯥꯏꯈ꯭ꯔꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯁꯦꯟꯇꯔꯅ ꯐ꯭ꯔꯤ ꯊꯥꯗꯣꯛꯇꯨꯅ ꯊꯝꯕ ꯑꯁꯤ ꯄꯦꯟꯗꯦ ꯂꯥꯟꯖꯦꯟꯅꯔꯨꯔꯕ ꯃꯇꯨꯡꯗ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯕ ꯇꯣꯔꯕꯨꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯕꯣꯝ ꯀꯥꯞꯁꯤꯜꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯁꯦꯟꯇꯔꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯑꯣꯏꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯝꯕ ꯊꯧꯁꯤꯜꯅꯣ ꯍꯥꯏꯅ ꯃꯍꯥꯛꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ Cycling for Manipur Peace haiba thimda ing tappagi pauzal puduna Delhi cycle thauduna lakhiba transgender social activist Malem Thongam asoi angam yauduna ngasi Imphal gi Kanglada thunglakre ahanba face ki oina transgender social activist Malem Thongamna chahi asigi October 2 dagi hoduna चटखिबा खोंगचत असigi अरोइबा पंथुंगफम इम्फाल gi Kangla यौरक्लबा मतुंग इमा कैथल gi इमा इबल सिंग याउना तोंगान तोंगानबा मैरा पाइबी लुपकी थौमी सिंगना महाकपु हराउ तयामना ओकपगी थौरम अमसु पांगथोखी हिरम असिगा मरी लेनना पाउमी सिंगा उनबा अमदा ट्रांसजेंडर मालेम थोंगामना हाइकिबदा chahi asigi October 2 dagi hauraga cycling for Manipur peace haiba thimda santi pauzal puduna chatakhiba khongchat asigi ngasi aroiba numit asi phaubada tha aniga numit 18 ni changki adubu ahanba face ki oina chatkhiba khongchat asigi aroiba panthungfam Imphal da yaurakpa matamda lamdam asigi tongan tongan ba lupki thongmi amadi ima ibel kayana harau tayamna okpiba asigi damaktasu mahak thamoida aduki matik nungaiba faui loinana Delhi dagi hauraga Imphal phauba lakhiba khongchat asida tongan tongan ba mafam asida Leiriva organization amadi youth singi maikaidagisu pungning thagat pirakhi amadi tongan tongan ba mafam singda leiramba security force singi maikaidagisu achauba mateng pangbirakhi adumakpu santi puba pauzal amaga loinana chatkhiba khongchat asida tongan tongan ba mafam singdagi achauba mateng pangbiraklaga karigi damakta Manipur da leiriba kuki community asinadi karigi damak santi pamdribano Hariba Santi Puduna Chatliba Khongchat Asibu Kuki gi organization kharagi maikaidagi release thoktuna tongan ba charge sit thangallaktuna singnarakli bano makhoina thokiba press release amadi kangpokpi phauba yaroi haibana chingba wafam sing phongdorakhiba aduna idea of Manipur da yumpham oiduna leminariba furup khudingmak nungsi chanana leisi haiba asigi mayokta Manipur bu thugaina ba hotnaba Santi pamdaba purup sini haibasi mayek sengle takpani maram aduna santi bu pamzaba miyamgi mateng lauraga mahakna makhoi gi mathakta fongna achumba thabak chathagani loinana mahaki cycling for Manipur peace haiba thimda santi gi pauzal puduna chatliba khongchat asi face ani thokna pangthokadaba amani hariba ani suba face asigi khongchati lakliba inkumza lisinganiga kuntareta chathagani amadi handak chatkhiba ahanba face ki khongchat asigi su mathang chahida magazine amasu fongani haiki santi gi pauzal puba khongchat haiba tare peace awareness journey asiga mari leina masi phau bai phal yorna ba hona bada nipong khuding ma ki di mapong phana support phangaga kari gi damakta atamnana kuki community na di Manipur da santi pamdribano santi gi awareness sachaba mi amada atamnana press release power organization amana thoga tongan ba charge mayama tawbaya bagi pota mi amagi pungning wakan handa baya ba gi pota moina khongna singna badana tana hariba press statement hadoi ba community adumaki lairiba kuki gi community tugi marakta bioi kharana moigi Facebook page singda aigi journey asiga mari leina na kari kuma kapuki power pa taragadi hatkani tukani habana singbadana tana aigi gender bhaw pallaga ngakpa asina maram orakanda hojikti moina aigi ifamda aigi journey siga mari leina na adorak iba press release
amati moi ki tonga Facebook page sing da iriba mayam aduna hojiki proof oire haira kada Manipur ki manung amasung mapanda leiriba India ki mipung kuding maki mapamda amasung santi bu panjaba mipung kuding maki mapamda ngasi ji mayek se nai na takani Kuki refugee singna Kanglon gi wangmada Zeliangrong gi lam khobchinduna popi pambi thabagi mayokta amadi narco terrorism thengnanaba ZUF na khongpham chetna lepli ZUF ki oinadi Zeliangrong miyam gi lam amadi Zeliangrong inpui gi resource sing ngaksen bahaibasi lengdraba thaudang ni haina ZUF ki Ministry of Information and Publicity na kudiek piduna media da thadorokpa cherol amana hairakli Cherol aduna hai Zeliangrong gi lamda kuki refugee singna tharamba popi pambi sing yanthatpada amadi popi thabada sijinnaba potlam sing mang takhanbada Gentry group na karigi damak sauri bano haina su Cherol aduna hanglakpaga loinana Gentry faction na maithong ani longba politics sanaduna Zeliangrong gi lambu nungsiba sari Chedana Manipur gi integrity bu ikai khumnai haina hairi adubu ground dadi kuki singna taliba separate administration sagatpagi thabak thoram kaya lepa leitena pangthokli haina miyamna mayek sengna uba phangnari asigumba chinga khudka manadaba thaong sing asina miyambu lana lamjingli ZUF ki oinadi Zeliangrong miyam gi lam amadi Zeliangrong inpui gi resort sing ngaksen bahaibasi lengdraba thaudangni Karigumba makhal amatagi semjin sajilaga maral sirakpa amadi political da yumpham oiba propaganda na kaidaunungda ZUF pu humlaga pubangamloi hainasu hairakli Porompat DC Road ki Nageta amadi Turen Mapanda amot akai hundokpa yaroi haina Public Club Khurai Top Khongnang Makhongna thokpa cherol amada khangalakli Kanagumba singna lamhen tu henduna makhatana amot akai lambi asigi Nageta amadi Turen Mapanda hundok lamlamba thengnarabadi madugi afa fatagi daita masa masana pujagadabani Loinana logi oiba akanba chayak pigani maikaya somgi amot pa hundokliba mioi singna mafam asida amot akai makhatana hundok piganu masananba tananba lambi ama ohenbada mateng pangbiyu hairi Nakalamaromda Imphal East ki DC Nivedita Lairen Lakpamna Porompa DC Road asi athubada semlagani haila khangan birakpagi damakta thagatwa phongdorakli Cherol asina makha taraduna Fibam soklaba lambi asibu maikai asomgi miyamgi awaba ubiduna athubada lambi sembagi warep lawbirakpa asimak awangba thakta thamduna thagachari maikai asomda Kendra Vidyalay amat thamnabagi damaktasu Deputy Commissioner ra hotnariba asimaksu athubada maipakpa amadi matam sangna miyamgi thogal tawba ngambagi thongna pinabiba oirashanu haina thongnirakli Tungi yumbiral orakadoriba pikliba angang singbu masama ufahan bahaibasi mipum khudingmaki thaudangni lamdamasigi oinasu pikliba angang singna matamgi narakpa leina singbu kupna thijinba amadi layeng pathap jathanaba khongthang sing paikhatli haina Directorate of Health Services Manipur gi Director Dr. N. Hemantakumar na phongdokre Wafamasi Lamphelda Leiba Indian Medical Association IMA State Branch da Pangthokiba Social Awareness and Action to Neutralize Pneumonia Successfully SAANA's Campaign 2025-26 Hogdokpagi Tharamga Mari Leinana Phongdokhibani Directorate of Health Services Manipur Amadi State Health Society NHM Manipur anina senduna ngasidagi hauduna lakadauriba ingkumza lisinganiga kuntaruki February 19 fauba state asigi district khudingmakta chathagadaba campaign asi haudokpagi thauramda Directorate of Health Services Manipur gi Director Dr. N. Hemantakumar Child Health State Health Society NHM Manipur gi SNO Dr. A. Sylvia Amadi Family Welfare gi Director Dr. N. Binona Maruoiba Mithunglensing oina sarugyaki. Tharumaduda Dr. N. Hemantakumar na makha taraduna
State asigi leiriba Health Services Department asina miyoibagi hakchangbu nada yektana thamnaba amadi naraklaba matamda kamdongna layeng pathap chathagani haibagi matangda primary, secondary amadi tertiary healthcare system haina khaidoktuna thamkhrabasu angang amagi masa phaba amasung fattaba haibasi infant mortality rate ka yamna naknaba mari lei amadi chahi mangagi makhada leiriba angang singda pneumonia amadi sadon khappa hairiba leinada nahanbagi chang wanglakli asibu matam chana khangdokpa amadi layeng pathap chathaba mathau tai haiki mahakna makha taraduna tungi yumbiral oirakadoriba pikliba angang singbu masa mau phahanba haibasi mipung khudingmaki thaudangni masida natana aying asa honglakpadagi pokhalakpa leina singdagi angang singbu ngakthoknaba amadi mama oibi singbusu masafana leihannabagi tharang sing department asina paikhatpa ana layengi khongthang singda yauri amasung abikpa angang sing narakpa matamda angang adugi masada kari ahongba lakpagi haibadu kupna yengsinduna ahongba sing khangdokpa amadi manak nakpa healthcare gi mioi sing tanaduna karamba layongna yumda layengba yagani amadi karamba layongna layeng sangda pugani haibadu khangba mathau tai haiba wafam sing fongdokhi vaccine di kapo kan su kaman ba oi be kan se pneumonia la ko yi mahik se ko nga ko ngami aduna swai to dana ko yi health facilities ni da salaga immunization to mo tam da si program ko phajna yaw ba nya ba wa kham se ma su ko ba am no kham da thamja ge du ba mama papa sing jina ko yi matam chana ngang jing di ka ha ko thok ba wa du ta ge di han ba state ne ko yi maru nga ko mo gi immunization ji mata sumai to dana ko na aware ministry adu nga sigi se ko na ai nga sai ko gi se no su tam ja bane ko grass level ni workers sing se ground level gi ko ya asa wa su NMC so mo yo ma ga di ko function ji ko ye na ma pu abo na bani adu to shela pa na mo ju yam to na ma mi mai ma gi dai ta ji le pu ne ko health workers ni mai nai dai pu no na ta ni sang ma sang da su nai ri ye do media person sing sin na ko na to gari ba long sing ke no se ati Manipur pa ga ko ni lo hum dira ga ko matam cha pneumonia lena sing ko na ga masa pa ba ngang sing ko sengot si alo ko na family do dol se ko mo hum sumai makha da tham ko under 30 ke no sung si mortality so handan ba pneumonia gi si gi sang do handan ba adu mo pandam do program do si gi function si da lebe ra kli ba puno mo ko su ai na mo ka na tha ka tu ko bo so ko lo na Universal Friendship Organization UFO Northeast Headquarter Number 4 Top Yaral Konjal Battalion gi Kunmari Suba Raising Day gi thauram ngasi pangthokre Imphal East ki Tinsit Road ta leiba UFO Northeast Headquarter Number 4 Top Yaral Konjal Battalion gi ngasi pangthokhiba Raising Day gi thauram maduda political activist Haurungbam Asirjit Atopaming Boychana Ibudau Pakhangba yekpa angangba machugi firal chinkhatki Jingat ki bagaloinana UFO gi member kayana firal gi mafamda salute piduna su ikai khumna ba utki tharamadu da political activist Haurungbam Asirjit Atopaming Boycha organization asigi general secretary S Yohenba amadi thangjam chawbana maru oiba mithunglen sing oina saruk yaki ngasigi tharamadu ga mari leinana political activist Haurungbam Asirjit luwang na haikibada Lamdam asida leiriba UFO haiba organization asina luchingba hidana ba leitaba haiba asi asuki matik thagat ningai ni hariba UFO gi luching pural RK Manishanana asigumba khwaidagi achauba organization ama semgat lakhiba asi ngaktaba ngamde maru oina haukiba puwari dagi hauraga ngasi phawbada leiramliba lamdam asigi na chatna bising asibu shaugat nabaga loinana matamgi awonbagi khongchat asida aikhoi puna saruk yana bahot aminasi haina fongdokhi amaramda organization asigi general secretary S Yohen bana haikibada organization asigi khongchat asi maitai khaktagi oiba thabak natte malem taibang pan asida leiriba lengli panliba thawai panba sanga amadi ziba panba khudingmaka marup oiba
ꯂꯥꯟ ꯂꯩꯇꯕ ꯃꯥꯂꯦꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯄꯥꯟꯗꯝꯗ ꯊꯥꯡꯖꯤꯜꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯋꯥꯐꯝꯁꯤꯡꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯌꯥꯝꯅ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ꯫ ꯉꯁꯤꯒ ꯄꯥꯅ ꯆꯍꯤ 100 ꯁꯨꯔꯛꯀꯗꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯇꯥꯔꯦ꯫ ꯃꯁꯤꯗꯩꯁꯤꯗ ꯂꯤꯗꯔꯁꯤꯞꯀꯤ ꯀ꯭ꯔꯥꯏꯁꯤꯁ ꯂꯩꯇꯦ ꯍꯥꯏꯁꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯂꯣꯏꯅ ꯃꯇꯝ ꯑꯃꯗ ꯍꯧꯔꯛꯈꯤꯕ ꯑꯩꯈꯣꯏ ꯆꯦꯟꯖꯦꯁ ꯑꯗꯩ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯑꯣꯟꯕꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯆꯠꯅꯕꯤꯗ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯅꯦꯔꯦꯇꯤቭ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃꯗꯤ ꯗꯤꯕꯂꯞꯃꯦꯟꯠꯀ ꯁꯥꯒꯣꯟꯅꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯅꯥꯠ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯝꯕ ꯄꯨꯝꯅꯃꯛ ꯀꯔꯝꯅ ꯄꯨꯔꯒ ꯑꯩꯈꯣꯏ ꯁꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯂꯨꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗ꯫ ꯑꯩꯁꯦ ꯃꯥꯂꯦꯝꯁꯦ ꯂꯩꯀꯪꯂꯥ ꯑꯣꯏꯅ ꯃꯥꯂꯦꯝꯁꯦ ꯂꯩꯍꯧꯔꯅꯤ ꯈꯜꯂ ꯀꯥꯟꯗ ꯑꯣꯖꯥꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯦꯜ ꯗꯤꯐꯦꯟꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯖꯤꯕꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯕ꯫ ꯑꯗ ꯑꯩꯈꯣꯏꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤ ꯃꯁꯦꯟ ꯈꯛꯇ ꯅꯨꯡꯁꯤꯕ ꯅꯠꯇꯕ ꯖꯤꯕ ꯄꯥꯟꯕ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯀꯥꯟꯁꯤꯗ ꯊꯋꯥꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ꯫ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯛꯄꯗ ꯑꯩꯈꯣꯏ ꯊꯋꯥꯏ ꯑꯁꯤꯗꯤ 5ꯗꯩ ꯍꯦꯟꯅ ꯍꯥꯞꯄ ꯀꯩꯁꯨ ꯂꯩꯇꯦ꯫ ꯃꯤꯅ ꯀꯩꯁꯨ ꯊꯋꯥꯏ 3 ꯁꯨꯗꯦ, ꯃꯤꯁꯨ ꯆꯞ ꯃꯥꯟꯅꯩ, ꯑꯄꯤꯛꯄ ꯖꯤꯕꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯔꯀꯥꯟꯗ ꯃꯥꯂꯦꯝꯁꯤꯗ ꯑꯦ ꯋꯥꯔꯜ ꯋꯤꯗꯥꯎꯠ ꯋꯥꯔ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯃꯤꯌꯥꯝꯅ ꯄꯤꯕ ꯍꯦꯔꯥꯜꯗ we are all covered by the same blue sky 하이드는 거이세 아티아 상반업 아티아나 뿡꾹꾹빠 아싸우바 윤자우 그러면 윤자우 아트 프리티비 아리바 윤자우시에 거의 뿐을 내미나 보네 아들어가디 이문 아마들 내미나 보 월가디 거이시 빠암되게 마사 아이 거의 뿐을 뭐 이시나 아무금나 한망함바 가정원에서 거의 마시 하나다 봐 분하다 봐 아들어가디 거의 말리암시다 에왈 우다와 란 야우도 말리암마 식소이 소이들 거의 것이 간절히 비세망 파우느니 Dhanmanjari University DMU की Department of Education Sindhuna Reimagining the Future of Education, Interplay of Human Relation, Institutional Frameworks and Technological Advancements haiba hiramda numit nini ki oiba National Seminar among asi University asigi DM College of Arts ki Auditorium da hogdokre. Hogdokpagi thoram aduda DMU ki Vice Chancellor Professor Wahengbam Chanbabu NCTE New Delhi की State Regional Committee की Chairperson Dr. Divya Jyoti Mahanta, DM College of Arts की Principal Professor Sagol Sem Lanchen Bamitai, Amadi DMU School of Social Sciences की Dean Professor Kaithal Lakpop Indramadina Maru Oiba Mithunglen Singh Oina Sarugyaki. Tharamadu ka mari leinana Wangangloi Amadi Maru Oiba Mithunglen Singh na Human Relations Institutional Frameworks amadi Technological Advancement ki matangda maru oiba wafam kaya thamki. Manipur lenga ki makhada leiba college singi Students Union semnaba election state asida leiriba college kudingmakta ngasi pangthokpagi saruk ama oina Bisnupur district ta leiriba lenga ki college singdasu pangthokre. Nambol El Sanoy College, Eskula Women's College Nambol, Thambalmari College Oinam, CL College Bisnupur yauna atay college singsu ngasi ayuk pung 8 dagi nungthil pung 12 phawba ingna chikna election pangthoki. Mahairoi singnasu pung 12 mamangda vote thadaba nangnaba laknaduna changchata chada yankhai manga yauna vote thadanaki. Loinana Bisnupur District Police ki Maikaidagi su Pamdaba Thaudok Thoktanaba Cheksinna Ngak Senki. Election Pangthok Lingaida SDC Nambol TH Sambunathan Nambol Subdivision ki Manungda Leiba College Singda Koina Chetuna Yengsinki. Nambol El Sanoy College ki Principal Professor W. Joyti Moina Hai India si democracy chatpa lebak oibana mahiroi singna mahi tamlingai asida election karamna pangthokani election pangthokpada nomination file tauba scrutiny tauba amadi election numitta election pangthokpa kaya tamhounaba haihounaba ahanba khongthangni aduga ngasi mahiroi singna ingna chikna vote thadanaba amadi election mai pakna pangthokpa asimak mahiroi sing college ki
teaching amadi non-teaching staff sing scrutiny sing amadi khudingmakna mateng pangbagini haiki. Election to the Students Union of Nambol El Sami College 2025-26 की election अखोइना सिंजरीबा असि अखोइगी छात्रसिंग असिना हयेंवाई मखोइना तुंगी अखोइगी भारत की नागरिक अमा ओरकनबगी दमकता अहानबा खुंथांग अमनी मसीसिदा अखोइना याम कन्ना होनजरीबा असि मखोइ बोर्ड लेबा मतमदा क्रम हाइना नॉमिनेशन फाइल तोगनी अदुगा कमाइना स्क्रूटिनी याउदना प्रोसेस असि कारा कांदा अखोइगी तुंगी रिप्रेजेंटेटिव ओइरगनी हाइबसि मतबीबा अनिसुवा अमदना अखोइगी अहानबा 12 पास तोराबा मतुंग सिदा वोटिंग राइट्स ता थादरगा करम मियोइबु थादरगा करम्बा अना मोइना काखरगा मोइगी रिप्रेजेंटेटिव ओइरगा कॉलेज असिबु करम मोंग चाहोतपा ngmanakani haibase adugi pa wakhan lonsi gi matungina akoina sinjaba akoigi election ni. Asian Academy of Feminine Aesthetic Nasinduna Connecting Spirituality and Cosmetic Gynecology haiba theme da numit humni chupna chathagadaba ahanba AAFA Global Summit 2025 ngasi kaishamthong longzam leirakta C Matters Academy da haudokre. Hariba thoram aduda Dr. L Usharani, Dr. K Tomba, Dr. T Bilashini, Dr. Madhuri Patel amadi Dr. Savannah Chongthamna maru oiba mithunglen sing oina saruk yakhi. Ngasigi thoram aduga mari leinana Savannah She Matters Women's Academy ki founder Dr. Savannah Chongthamna haikibada cosmetic gynecologist haiba asi gynecologist ki oiba tongan balayeng pathap amani adubu gynecologist amana nupi singda thengnariba khudongcha dabasing asibu matau karamna safa hangani haiba asigi matangda ekhoina mamutta khangba mathau tai maru oina nupi oibi singna angang khau chonthaba amadi lok khubada ising chatpana chingba nungaitaba sing asibusu operation tawduna hairiba cosmetic gynecologist asina phahanba ngamle haiba wafam sing fongdokhi loinana ngasidagi hauduna pangthokliba ahanba AAFA Global Summit 2025 asigi makha chatharakpa oina hayeng North AOC da leiba Hotel Imphal da pangthoklagani hairi. Kimchi matanda akoina cosmetic gynecology hairaga mayamna khanabasida koi sexual enhancement khatang tawra adegi moni tawsna karino akoina ama hai adegi akoina intimate area tightening koi segi wa changwang bano hai ko no we are strengthening akoina nipi ki ona mapangang kum kathan ba kwa spirituality nipi se karino divine feminine which is talking about divine femininity spirituality nipi amagi magun hanadi akoigi nipi gi magun je amna phongdom magun phongdo pairagadi power hairagadi laubanate andalon to banate nifu banate wangang banate akoigi manangda laiba quality aduga akoigi kanada divinity aduna adu restore to na bana through cosmetic gynecology. Imphal West ki manung channel leiba awang potsangbam GP Ward number 6 ki caretaker Suresh Nongthombam amadi All Gays Care AGC Manipur State ka kutsam naduna consumer singna chak ising thongna ba matamda seasonary ba LPG gas asibu matau karamna seasonagani amadi khudong thiba kayadagi karamna ngakthokani haiba sigi matangda mass awareness kam training program amang asi awang potsangbam GP ki manung channel leiba awang Lekin Thabi Bamon Kampuda Pangthokre. Hariba awareness program aduga mari leidana AGC Manipur State ki manager SH Joy Prakash na fongdokhibada gays haiba asigi hiramda lamdam asigi nupi oibi kayana khangdaba yadaba ama oiraklibani amaromda nupi oibi singna imung amagi tangai fadaba chak ising thongna ba matamda gays haiba asi seasonary ba potsang amani Masigumba imung amada tangai fadaba seasonariba LPG gas asidagi thoglakadaba khudong thiba kaya adudagi matau karamna ngakthokani haiba asisu aikoi khuding makna khangdaba yadaba ama oiribani haiki. Hauzik sanabagi pau pizari.
स्पोर्टिंग क्लब थोंगजू पार्ट 2 लेरक मचागी कम्प्लेक्स ता चटलिबा था सिगी कुनमाथोई गी अयुक पुंग तरे ताबा मतमदगी हौदोक चगदुना मथंग चही जनवरी तांग कुठा माथोई फावबा नन रेसिडेंशियल ओइना नुमित निफु माथोई गी फ्री विंटर स्पोर्ट्स कोचिंग गेम अमा पांगथोकदौरी हारिबा गेम असि थोंगजू पार्ट 2 गी मनुंग चना लेबा स्पोर्ट्स इंस्टीट्यूट सिंगा थोंगजू स्पोर्टिंग क्लब का कुत्समनरगा पांगथोकदबनी गेम असिदा ताकपी तंबीरगदबा इवेंट्सिंग अमदी थौबु ओइगदौरिबसिंग अदुदी मार्शल आर्ट्स थांगता ताइकुंडो जिट कुंडो मसानासिंग असि थोंगजू मार्शल आर्ट्स स्कूल थोंगजू स्पोर्टिंग क्लब कम्प्लेक्स न सिल्लगनी बॉक्सिंग मसानागी ओइना बॉबी बॉक्सिंग एकेडमी थोंगजू बोरोई मखोंग न सिल्लगनी क्रिकेट मसानागी ओइना TCMDC क्रिकेट क्लब थोंगजू चिंगोंग लई मखोंग न सिल्लगनी आर्चरी मसानागी ओइना SICA थोंगजू पार्ट 2 क्वेरो थोंगखोंग न सिल्लगनी बैडमिंटन मसानागी ओइना इमा बैडमिंटन एसोसिएशन सेवा क्लब थोंगजू पार्ट 2 ना सिल्लगनी योगागी ओइना थोंगजू योगा सेंटर थोंगजू फैजा लेतोंग अमदी मुआथाई मसानागी ओइना वारियर्स मुआथाई एकेडमी थोंगजू पार्ट 2 कोइरोंग न सिल्लगनी हारिबा इवेंट स्पोर्ट्स इवेंट सिंग असिबो पांबीबा अमदी सरुक याहनिंगलिबा मफमसिंग असिदा अयुक्ता लाकपीबा सरुक यानबा थोंगजू स्पोर्ट्स क्लब ना मियामदा खंगलकली हारिबा गेम असि चही तरुक की मथक्ता लेबा नुपा मचा अमदी नुपी मचा सिंगना सरुक याबीनबा थोंगजू स्पोर्टिंग क्लब की माइकैदगी अपील तरुकली फ्री गेम असि लोइख्रगसु सानरोइशिंग मसाना अपाम्बगी मतुंग इन्ना प्रोफेशनल ओइना मखाताना सानाजगे हाइरगसु थोंगजू स्पोर्टिंग क्लब ना सपोर्ट पिदुना सानाहनजगनी हाइना चेरोलदा खंगलकली गेम असि पांगथोकलिबगी पांदमदी मणिपुर की महौसादगी लेजरक्लबा स्पोर्टिंग स्पिरिट अदु हौरक्लिबा आंगांगसिंगदा लेइनबा अमदी मसा मऊ फना मयाई काबा चिंजाक्तगी लापथोकना लेइनबा लोइनना हौजिकी मतमदा आंगांगसिंग असि फिजिकल एक्टिविटीज वालकपा अमदी स्क्रीन टाइम ना हेलकपा असिदगिसु लापथोकनबा पांगथोकपनी हाइरी मणिपुर क्रिकेट एसोसिएशन के एफिलिएटेड क्लब अमा ओरिबा ब्लू हॉक चलिबा थासगी कुनमाथोइदगी हौरगा टीम 35 ग्रुप अनीदा सरुक यारगा सानाबुंग अनीदा चथगदौरिबा मंगासुबा सुपर प्लेट सरुक यानबा सेम साबा लोशिनख्रे लोइनना सानारोइशिंगी प्रैक्टिस माई पाकना चथबगा लोइनना सानारोइशिंगना मैच सानाबदा सिजिनगदबा यूनिफॉर्म खुदसिनख्रे चमलबा थौरम अमगा लोइनना ब्लू हॉक क्रिकेट क्लब खुरागी संगलेंदा चमलबा थौरम अमगा लोइनना पांगथोखिबा यूनिफॉर्म खुशिनबा अदुदा MNCA गी हाना सेक्रेटरी की थौपुरंबा S पियंदा खेत्रिमयुंग पीटर ट्रेजरर ओइरंबा लैतानथेम राजेश जॉइंट सेक्रेटरी ओइरंबा P श्रीकांता शेद सुल्तान अहमद थौबाल डिस्ट्रिक्ट क्रिकेट एसोसिएशन के सेक्रेटरी नौशाद अली KASC की सेक्रेटरी मोहम्मद अकबर अमदी YUCC क्वाकैथल मोइरांगपुरल की सेक्रेटरी B बिस्वजितना सरुक यादुना खुदसिनखी ब्राइट यूथ ऑर्गेनाइजेशन BYO अंगथाना सिंधुना क्लब असगी ग्राउंड चथरखिबा अनिसुबा BYO ट्रॉफी मणिपुर ओपन 5A साइड मेंस फुटबॉल टूर्नामेंट 2025-26 की ngasi सानखिबा मैच सिंगदा YFC याम्बेम अमदी K टीम पोइरई खोंजिनना माई पाखरे टूर्नामेंट असि ngasi सानखिबा अहानबा मैचदा YFC याम्बेमगा मालेम FC जूनियर लंबा तौनखी मैच अदुदा YFC याम्बेमना मालेम FC बु पांजुल अमगा सिनोदा माइथिबा पीकी अनिसुबा मैचदा K टीम पोइरई खोंजिन अमदी 7 स्टार हैरोक लंबा तौनखी मैच अदुदा K टीम पोइरई खोंजिनना 7 स्टार हैरोक पु मरिगा अनीदा माइथिबा पीकी ngasi मैच सिंग अदु Y पिसक L लाल अमदी K कुलाना मथंग सिना चीफ गेस्ट प्रेसिडेंट अमदी गेस्ट ऑफ ऑनर ओइना सरुक यारगा पांगथोखिबनी
Manipur Cricket Association Sinduna Haukiba November gi Kuntaretagi Hauraga Ground Anida Chatarakiba Tarasuba MNCA Play Tournament Ngasi Lairenjam Public Ground da Sanakiba Match da Oscar Pauna Bazarna RRCC Churachanbu Wicket Tareta Maithiba Pikre Match asi Mai Pakraba Oscar gi Sanaroi Pawan Kumarna Player of the Match ki Manalauki Tournament asigi ngasi Thaubal Moizing Ground da Sanakiba Match da SU Sagolbana Wicket Nipanda IBSA Yumnam Lekaibu Maithiba Pikre Match asi Mai Pakraba SU gi Sanaroi Kennedy Karamna Player of the Match ki title lauki Manipur Veteran Cricket Association Sinduna Langthabal Public Ground da Chatharakliba Kunithoi Suba Manipur Veteran Cricket Tournament ki ngasi sanakiba match da LCCC Lilong Chazingna run Marifutara Tareta YUCC Kwa Kaitel Moirangpurelbu Maithiba Piki match asida LCCC na ahanba innings bet paiduna innings ki apiba over kuntra loibada wicket taruk turaga run chaniga Taruk Lauki Anisuba innings da YUCC na bet paiduna Anisuba innings ki over tarani panga ball marida wicket loina turaga run chamaga mapan lauduna match asi maiti ki match asi mai pakraba LCC gi sanaroi Sinadattana man of the match ki manalauki Chatharakliba tournament asigi hayeng match oina YPHU Warrior Lalambung amadi TCMDC Thongzuna sanaragani Imphal West District Football Association Sinduna ngasi Patsoi Part 2 gi Pamyal Ground da Imphal West ki oiba 3rd Division Football League haudokre team tare na saruk yariba league asi ngasi haudopagi match da EYDC Iroisembana KYDC Kiyambu goal Mariga Sinoda Maithiba Pikre match asi mai pakraba EYDC ki goal mari adu Shushil amadi Yasirna match ki minute kuntra manga amadi Humfunipan Chetpada Mathang Sitna team gi goal amamam chanki team asigi sanaroi Yaichen bana match ki minute kuntra nipan amadi Humfutara Chetpada team gi goal ani chanki ngasi haudoki balik asigi hayeng match ani sanaragani Board of Control for Cricket in India gi domestic tournament oiriba Coach Bihar Trophy gi first class tournament amagi plate group ke final match chatliba thasagi kudmari tegi hauduna Manipur amadi Nagaland sanaragani group league ngasi sanakiba aroiba league match ta Manipur na yumthangnariba Nagaland bu wicket tarukta maithiba piki Manipur na sanakiba apunba match manga Mai Paklaga group ki winner oiba ngambaga loinena final da line changba ngamgani Nagaland match manga sanabada match ahum Mai Paklaga final changlakhibani ngasi Manipur amadi Nagaland sanakiba match adu Mai Pakpa ngamhankhibada achauba thaudang oina yumnam chingkhai nganba MD Danish team captain Max Wairokpamna lauki Losilakpuda Mariba Pauma na Bizari. Torbung amadi Pagaushaw Ikhaida Kuki Kutlai Paibasingna Landara Krabamatung Hairok Mamang Ching Romda Masing Yanglaba Security Force ki Kangbu Ama Thompson Cray. Pagaushaw Ikhai amadi Torbung da Chatharaki ba attack mari leinena Chathaki ba operation da IED taratarug yauna khutsu khulai kaya fagat pangamkhre Pambay na luchingba UNLFA LFMPA gi designated game ama Sabiraga Thambiro Kunza Singh asi makoino oina ngakhalage haina tongan ba CSO taruki apunba mihoy kangbuna apil tarakli
सुपर पावर ओइनबा होटनरिबा इंडियाना लमदम असिगे इरांग नमथबा ngamdriba asi ikainingai ni haiduna फाउंडेशन फॉर रूरल अर्बन डेवलपमेंट के प्रेसिडेंट एल तोम्बना पेंडवा फोंदोरकली अमदी इंग तपगी पाउजल पुदुना दिल्ली साइकिल थौदुना लाखिबा ट्रांसजेंडर सोशल एक्टिविस्ट मालेम थोंगाम असोय ngam yauduna ngasi इम्फाल की कंगलादा थुंगलखरे ngasi oina ISCOM news na sandok chapa pau matang asida loizare mireng tabri bu pumna mapu amuka hana nesita irengbamna khurumzari